Meetei gi sa chaningy hai asi video se ta gi si loiraga phajana paukhum pige Meetei arambai ko tiki sita huran batinggol bu bro masak khang bro hate nang thing na radiko nungai roi huran bagi tenggol huran batinggol laot khoi se kuki ni khang ba sisu chawa ngamba nang khoi su cha gani tume hek thing lum pam da Meetei sa chaningy bro hek thing na bam pam da nang bu loi sin ga cha thu kan khang bra karungan ba ok man ba karungan ba lai khut sang ba hai ba se ni ok man ba karungan ba chaningy kuki noi mayam Meetei gi khong pai ra khoram marau ne na thibong sa ba phangdra ga noi ne kangau na uti wate khara sana leiraga Meetei gi sa ke kana hairi bado singrak tu ga san na pum ba khara sana leibana aduga asum sa ba phangta na hojik sirak to re na khangak padagi lan degi magi ama kuki sijalak paga hojik na thibong sa ba phangdana magi di kuki sijalak paga noi ne nakok sana hojik leiri bado chumna laga Meetei ekhoi gi khong da Meetei athau bai china mayam gi khong da changa ga kuki noi na khuram jara rawa ba akhoi lanja khare Meetei gi mpham da khore lan hauru base akhoi ithibong cha ba phangdana akhoi siba tare na Meetei gi khong pai khuram rawa ba noi na hoji kangpokpi rom da khangde sanapati rom da khangde noi na hoji kuki len piu adu piu hairi bado naga leiri mayam se yelho mine se kaw ganu khanga ba kabui leiri ba ichinaw se yelho mine se kaw ganu khangbra tangkhuni chinaw mayam leiri se yelho mine se kaw ganu khanga ba ado akoi yelho bi mayam ama leire ba yelho bi mayam se akoi nungsi chana na leimina bani na akoi awara pa leite ba ado kuki noi khakna thokla ga separate administration piu waina anga ophai gi demand khara thamjallaga anga ophai gi demand napa nama masak khangdaba nama duna su asi karamba na mapano karamba na magi masano khangdabani na aduna noi gi horakpham khangdabani noi kadom dagi horakpham je tansi ke na koi ngau ngau noi cheli bado ado noi ne huji kuki len piwai na ga lawba pham do ado manipur manung dani nagana leiriba khoi kabuina leiriba akhoi tangkhuni sinao leiriba atai su leiriba ichao yelho mi myam se leiriba mayam se manipur yelho mi ngatani khangaba ado ngasi hujik lan hauduraga noina ngaurakpadagi noi adugma kuki masa phona khara thoklaga Meetei sa chaningy unaba pham da hatlage korongan ba ka hairi bado noi gumba tumit kang gumba masa doi gumba sidine Meetei ekhoina karisu oina khande khangaba aduga noigi kuki noigi napa nama masak khangdaba ama noi mayam da ulakya ba si thoklai ba mayam se asu mayam se prik sobi mayam se manipur da asi manipur gi ngataro natra kadai dagi no india gi ngataro natraga bangladesh gi ro natra illegal immigrants mayam se myanmar dagi kadom dagi no si chelai ba thoklai ba mayam se na asi hana yengo loiraga mu hailake noigi hangoina pata akoi gi lambi khongbanda marum thubo dumaina nakoi noigi nama duna kuki nupi ai basina mafam mana khangdana pokthokpa masa mayam hena chaliba mayam se tha chapa haira kuki chapa haira thapna chatle haira kulen da chatle haira ama lauri base asi jom ta ko asi bu jemore khongban lopanda koi pok hangoina marum thujanba hangoi masa thabado adumaina akhoi gi sanna pumbada ga han koi thabado tin koi thabado adu mandra se mayam se asi more da ahambada more da kuki na bhara lege cha ko da jum mani khatang ni more da bhara lege cha ngai bese hoji mama mafam marang khang da mapa mafam marang khang da kadom ne laina masi manaw na kana na mapa na kana na masa na kana no khang da bani na hoji prik saujali ba mayam se jemu ado wa ma ha ya ba noi gomba hanthi na thi noi gomba hangoi marum asi gomba mayam se uraga ekhoi gi Meetei athoba mayam do tujung bidi ai se noi khangu khangaba aduna kuki noi mayam na su hairwa kuki noi mayam su hairwa ekhoi gi leiriba Meetei athoba mayam sing se
noina ama khaktang da koirong an ama khaktang da noina lai gi mahut korong an ba solaga leiri do jumthong gi kuki gi jumthong khuding gi korong an ba ming son da ba kana leige kuki gi yumthong khuding gi da robin gi ming son da ba kana leige adu maina korong an ba gumba robin gumba adu gumba nga tani ko khun ngak pa myam leiri se khanga ba adu noi gi nama na pa dong pha mana khana prik prik sauna poi ba han mayam do akoi meite tho myam thana mawa amta lode ado haiga da badi kuki noi da na thibong cha phangdra na chumna hairo Meetei gi khong da chango akoi thibong cha phangdra na sidore lan hauru na Meetei da akoi na lan hauru base lale Manipur thugai na ba akoi na honari base lale India thugai na ba akoi na honaru base lale na noi gi mapi mapa sing do chongtho ga hairo ba phona phoni khoi macha masu hanthi na thi khara thokla aga Meetei loisan lage Meetei sa cha ge adu una pham da loisan ge ka hai ba do tumit kang da bai khalli base noina noigi leiba kuki gi kotu photu leiba mayam do adu sing do hairo cho khanga ba Manipur thugai na ba ngasi jo ba matik leitiri Meetei ga singna raga Meetei da gi ngamna leigani ha base ngasi jo ba da tholaktiri noidi yam lai gare British ki manga ka aga British ki manga kak pa ngamba Meetei ne base ka gono khanga ba ima leiba ki tamak ta thawai ka thokpa ngamadi ima leiba ki tamak ta thawai loba ngamba Meetei a thobane ba khang ba Meetei pukchen phabai adu ki matik phaya ba Meetei se adu Meetei de singna ra badi lemna amata mangwe ba se ka gono ado hoji kuki noina khangjan gada badi noigi matam se karino noina sa ne na khanga ga sawa thakpa phangdana noina hoji ngaure ibido noigi mapi mapa sengdom pham da chala ga hairo so Meetei da lale na changa sira hello mi mayam da akoina wan Manipur thugai no ba honar ba kuki akoi se lale na haira sira noigi mapi mapa sengdo du puthola ga do haya lo noigi ba tumit kang haira kanu pari mom channel sibu yengbiri ba mayam puno pui kai khum nazari ngasi chinaw mayang ye pham da thamjari ba video siga asoiran yaw ki ba kya lere so ngak pi waina pari mom channel na yengbiri ba mayam puno ki pham de kok nonjari kuki singchina angang masa khangde ahan khangde Meetei se kai hu na khana ba se asum hau ne ba ngang ba ya ba wa ngang ba ya da wa se pangang ta ngang ne moina ngang ba se leiton saru pan ne moina ngang ning ba ngang ye ba ado khoi Meetei na mu asigi pa khom pi ru ba khangde khoi Meetei na mu asiga mayok ta ngang ura ga di asiga yaiga yade ga thingi ga thingde ga aduga ngangbi ne ba thingbi ne ba akoi Meetei gi di myam thokle ba ado kuki no jing ani ngang chai tauri ba se akoi Meetei da asiga di akoi gi leiba Meetei mayam se na su kuki na asi ngang se yade na aswa akoi leiba Meetei china mani khar su thopiu ba ado tawbudi aroi ba da haije ga da budi akoi Meetei china no thokte ba sigi su maram lei di asu matumit kang si ga onchen na ngang na ba se kana de ai khanna haide ba tholak ta ba su oiram ba jai aduna isinau mayam ngasi gi loi sanjarege asumba tumit kangsi gi matang dari yam nga kana de asum mana asumba wahi wata thang pasiga asiga kuki tumit kang thing siga pakung tang pi gen video se pujala pani ado video siga tabada wahi wata nungai taba aduga haiga da wada soido kiba kya yaura gu su video siga yengbiri bai isinau mayam puno magna pari mom channel sibu asoira yaro so ngak pi waina mayam puno ge pham dei kong non jari ibudo pakhang mana yai phare kanglei pak na yai phare ipru bijati kansi kanglei pak kansi ima leibak na yai phare kanglei pak na yai phare